ꯑꯌꯨꯛꯀꯤ ꯄꯨꯡ 9 ꯇꯥꯗꯧꯔꯕ ꯃꯇꯝ ꯃꯅꯤꯄꯨꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯕ ꯄꯨꯡ ꯀꯧꯕ ꯇꯨꯔꯦꯟꯗ ꯑꯩꯈꯣꯏ ꯃꯣꯕꯥ ꯀꯦꯞꯇ ꯆꯠꯄ ꯁꯦꯝ ꯁꯥꯔꯦ ꯁꯤꯅ ꯕꯨꯕꯨ ꯁꯤ ꯂꯨꯆꯤꯡꯕꯤꯔꯤꯕ ꯁꯥꯔ RK ꯎꯄꯦꯟꯗ꯭ꯔ ꯁꯤꯡ ꯑꯗꯨꯒ ꯁꯥꯔꯒꯤ ꯈꯣꯡꯂꯣꯏ ꯑꯩꯒ ꯂꯛꯁꯃꯤ ꯀꯥꯟꯇ ꯑꯗꯨꯒ ꯗꯨꯔꯖꯤꯠ ꯑꯣꯀꯦ ꯌꯨꯍꯦꯟꯕ ꯑꯣꯀꯦ ꯑꯦꯃꯤ ꯍꯦꯅꯤ ꯆꯟꯖꯨꯗꯩꯅꯤ ꯑꯣꯀꯦ ꯑꯩ ꯅꯧꯁꯥ ꯀꯋꯥꯗꯩ ꯑꯩ ꯗꯤꯀꯤ ꯎꯔꯤꯄꯣꯛꯇꯒꯤ ꯆꯤꯡꯂꯦꯝꯕ ꯈꯥꯕꯝ ꯂꯣꯏꯔꯦ ꯆꯠꯂꯁꯦ Okay, let's go. Item je lore ko sina. Okay. Koina hojik lady sina sar chab hogre. Ina ju khaga hore. Mathal sem ulak ke tawani. Pacham yang khai gi chang ni koina chai se urkul lambi da leiba. Litan da leiba. Mo hotel madda chak chari. Chak ke da hapai je nga ani hape samput hape iromba plate ama uti thongba manba ama hape aduga chak dismas hape aduga thabi khara gi champra telho aduga sabda manam nungsiba ma hape singai ji sab hodore sab horake ya na sabe mo sina hoje sabe mo Google Maps dah yengs. Yengs je pak. Man.
ꯃꯅꯨꯡ ꯃꯐꯝꯁꯤ ꯂꯦꯞꯆꯔꯤ ꯃꯐꯝꯁꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯣꯚꯥ ꯍꯥꯏꯕ ꯑꯩꯈꯣꯏ ꯀꯦꯞꯇꯨꯒꯤ ꯃꯅꯨꯡꯗꯅꯦ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯦ ꯑꯗꯨꯅ ꯃꯐꯝꯁꯤ ꯏꯝꯐꯥꯜꯗꯒꯤꯁꯨ ꯄꯂꯥꯞ ꯂꯥꯞꯇꯕ ꯑꯦꯔꯥꯎꯟ ꯀꯤꯂꯣꯃꯤꯇꯔ 70 ꯃꯨꯛꯀꯤ ꯗꯤꯁꯇꯦꯟꯁꯅꯤ ꯑꯗꯨꯅ ꯃꯐꯝꯁꯤ ꯌꯧꯕꯗ ꯑꯩꯈꯣꯏꯗ ꯉꯁꯥꯏ ꯖꯔꯅꯤꯒꯤ ꯂꯥꯛꯈꯤꯕ ꯑꯋꯥꯕ ꯑꯗꯨ ꯆꯤꯡꯁꯤ ꯀꯥꯔꯛꯄꯒꯤ ꯑꯋꯥꯕ ꯄꯨꯝꯅꯃꯛ ꯄꯨꯡꯀꯣꯛ ꯀꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯃꯅꯤꯄꯨꯔꯁꯦ ꯇꯁꯦꯡꯅ ꯁ꯭ꯋꯤꯖꯔꯂꯦꯟꯅꯤꯒ ꯍꯥꯏꯗꯅ ꯍꯥꯏꯔꯝꯕ ꯖꯋꯥꯍꯔ ꯅꯦꯍꯔꯨꯅꯒ ꯍꯥꯏꯔꯝꯕꯗꯣ ꯃꯥꯒꯤꯗꯨ ꯏꯎ ꯎꯔꯒ ꯍꯥꯏꯔ ꯎꯗꯅ ꯍꯥꯏꯔ ꯇꯁꯦꯡꯅ ꯐꯖꯔꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯂꯝ ꯀꯣꯏꯕ ꯄꯥꯝꯕꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯃꯐꯝꯁꯤ ꯑꯃꯨꯛꯇꯪ ꯃꯤꯠꯌꯦꯡ ꯇꯥꯍꯟꯖꯅꯤꯡꯉꯤ ꯑꯗꯨꯅ ꯉꯁꯤ ꯑꯩꯈꯣꯏ ꯃꯐꯝꯁꯤ ꯌꯧꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯕ ꯄꯨꯝꯅꯃꯛ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕ ꯑꯃ ꯐꯥꯎꯏ ꯑꯗꯨ ꯇꯁꯦꯡꯅ ꯃꯌꯥꯝ ꯃꯐꯝꯁꯤ ꯀꯣꯏꯕꯤꯔꯛꯎ ꯄꯂꯥꯞ ꯂꯥꯞꯇꯦ ꯒꯥꯔꯤ ꯑꯆꯧꯕꯅ ꯂꯥꯛꯄ ꯌꯥꯕꯒꯤ ꯑꯣꯇꯣꯛꯄ ꯐꯥꯎꯕ ꯑꯗꯨꯃꯛ ꯂꯩ ꯑꯗꯨꯕꯨ ꯒꯥꯔꯤ ꯃꯆꯥꯗ 2 ꯋꯤꯂꯔꯁꯗ ꯏꯚꯟ ꯑꯦꯛꯇꯤꯚꯥ ꯍꯥꯟꯅꯐꯥꯎ ꯆꯠꯄ ꯌꯥꯕ ꯃꯐꯝꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝ ꯑꯃꯅꯤ ꯑꯗꯨꯗꯤ ꯆꯠꯂꯁꯦ ꯆꯪꯕ ꯀꯥꯟꯁꯤꯗ ꯀꯦꯝ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯐ꯭ꯂꯥꯁ ꯑꯩꯒ ꯃꯥꯡ ꯆꯠꯄꯅ ꯈꯔ ꯐꯅꯤ ꯑꯩꯒ ꯃꯥꯡꯗ ꯂꯥꯛꯄꯤꯌꯣ थाने मिले मिले आश नुशी करेगा नुशी करेगा सब फैमिली होने पाला मिनी ने सिम फम जिदा थोकी भैया लंबी लगे पेलियोलिथिक नियोलिथिक काय तो अदुगी एस दा काथोपियो तो वीडियो कवरेज तो बियो ना चंगिला Sipi lay, apa kamu tu na? Lau bro, wait, ayo kelas kapi. Apa kamu tu ni lay bang? Surung manung tu mang ni. Tasena, agak pani prakriti kudol. Tasena ngai, surung mang nesang wai tu kau live tu sini ahan bani. Sipi ni simbol lay, thang sawan saya jakumar si. Simbol apa? पिदिर का याम फजबा प्रकृति की खुदोल बयाम को हुई आई के मफम सी संजबदा कोई समझ से कुमार ने इबा थौना फबा खंबतोल हारिबा कोई एडवेंचर बेस तोबा वाई नोवेल दुमा एके निसिंग जरे बदुमा पुनिंग फावी यंगो सिदे चेंदई से चेंथबना तेसे ꯀꯩ ꯌꯥꯎꯖꯔꯦ ꯑꯗꯩ ꯃꯁꯥꯒꯤ ꯌꯥꯎꯖꯔꯒ ꯂꯪꯆꯤꯛ ꯂꯪꯕ ꯆꯦꯟꯕ ꯃꯥꯟꯕ ꯑꯗꯨꯝꯕ ꯇꯦꯛꯁꯇꯔ ꯑꯗꯥꯏꯗ ꯂꯩꯁꯦ ꯇꯦꯛꯁꯇꯔ ꯍꯥꯏꯇꯥꯔꯦ ꯏꯁꯤꯡꯒꯨꯝꯕ ꯆꯦꯟꯊꯕꯒꯤ ꯃꯑꯣꯡꯗ ꯃꯥꯜꯂꯒ ꯂꯩꯕ ꯏꯁꯤꯡꯃꯛꯇꯤ ꯅꯠꯇꯕ ꯑꯣꯀꯦ ꯑꯣꯀꯦ ꯊꯣꯛꯄꯤꯔꯛꯑꯣ 시디 시디 도안했다 너 뒤에 사야지 아? 만웅 이게 놓치죠 모바케프 만웅 지역나 고장 해버린 감들에 얌나래 누구니? 이 캠레 들어가 얼마나 신경 더 보고 모르고 कैमरामैन वीडियो अपने कवरेज हो गयो सिंग चेंदर दे कोई की बने हो सिंग मारी कोई का बता टेक्सचर तो संग रा संग दे सा सेलो अरे बता दम का पत्रा बता तो इसने कही तो ओ कम लेते अम्मा पाथर संग या बम लई तो
nãy thì cái nó không được tôi gì đâu bạc thay là sang bây giờ mà không lấy đâu nữa Okay. 짱기로 시작. 아, 짱. 짱아, 무도가 봐. 누구랑 많이 해? 숨러. 아본네. 나도 방도 이싱 따해 봐. 이싱 남 따 동네 봐. 거기 cái cái 잡자. 짱지. Quay quay xếp tôi là quay chiếc nào không chẳng nghe chiếc tiền ai chẳng nghe không chẳng nghe gì sao không chẳng nghe không có gì rồi tam nó lạc bất cần ra đi lên nó thao vào ông nó đi anh tàu bây giờ vẫn chẳng bây giờ vẫn mới là chẳng chơi lùi đi
ꯑꯆꯧꯕꯁꯤꯗꯤ ꯑꯩꯈꯣꯏ ꯆꯪꯉ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯤ ꯃꯈꯨꯟ ꯃꯆꯥꯁꯤ ꯑꯃꯨꯛ ꯆꯪꯒꯦ ꯇꯧꯕꯅꯦ ꯍꯧꯖꯤꯛꯁꯦ ꯃꯈꯨꯟ ꯃꯆꯥꯁꯤ ꯆꯪꯉꯒ ꯌꯦꯡꯒꯦ